Lakadoriba Lok Sabha Mikhal gi mangoinana Mikhal asida mirep oiriba loinana political parties singda mitei bu scheduled tribe ki lista chalhanna ba hotnagani haibagi thazaba ayiba oina PU haina thamgiba wafam gi matung inna mirep mangana ayiba chirol pirakre adubu hauzik lengak pairiba BJP gi oinadi hiramasi gi matangda wafam amata fongdoktana leiri haina mitei tribe union na nungaitaba fongdorakli ngarang nungthil wangkhai khunau soibam laikai da leiba union asig office ta pangthokiba paunggi mifam amada Union Asigi Secretary Mutum Churamanina Fongdokibada, Mirep Manga Haibidi India Bloki Common Candidate Oiriba Dr. Angomcha Bimol Akoijam, RPA Twaligi Mirep Maheshwar Thaunauzam, Independent Mirep RK Somarendro Kaiku, M. Totom Sana Nungsaba Amadi Outergi Independent Mirep, Dr. Alison Abonmaina ST Lista Chalhanabagi, Jangsi Liva Kongjang Asida, Saugatli Amadi Chalhana Bahonagani Haina, Tazaba Piduna, Ayi Bachirol Singh Union Asida Pisilakre, Adubu Laibak Tibadi Lengak Pairiba BJP Oinadi Housing Pauba. Karigumba amata kanghalakpa leitri ST lista chalhanaba changse liba demand asibu sagataba political party pumnamak Mikhal asida para ama tambibagi tanja adu lawminarasi haina mutum churamanina haiki mitei bu union gi oina tribe union gi oinadi high court gi order gi matung ina mitei bu ST lista chalhanaba ethnography amadi economic census recommendation adu mari leinaba singda thadri fawba no ST no vote haiba campaign asi makha chathakigani haina mutum churamanina paumi singda fongdoki atam 2013 dagi 13, 15, 18, 22 matang tongan ba khodi organization singda bari leinaba union government the ministry of private affairs the minister general of india the mitei na ST list chanana the recommendation latest socio economy report amadi ethnography report adu habiro halu khadana la pagi government reply interpidana leibuki Kari maram gino madu dihan view haidana koi red petition nama 2022 or 23 da koi na red petition nama tong jare red petition tong baduki honorable high court ki judgment order amada chayol mari ki manu da recommendation thao haiba wafam jula ko duki koi me bang rum de ki mathang smaina manipura pam daba photo kamaka Cookie mati maitei singi maragda se cookie harga koina all cookie singunate immigrant koina mapandagi sangappa aduga langdam sigi indigenous people nataba makoi singuga koi maitei singi maragda achoba lana ma kokosin maram moraga asi pawba koi case to adum high court pending ama lei ba hajata